ngasi numida waram phongkhiba tongan manipuri sifongsingi maruibi I pausing miyamna thamjagi ahanbada lambi sembidabagi mayukta khoisaungnaraba praja singna matam kaktuna lambi thingjingkhre manaba pauksidagi lokhosaraga lambi sembidabagi mayukta yaripok azad golaidagi kaithil manbi phawbagi lambi khoisaungnaraba praja miyamna ngasi ayuktagi hauduna matam kaktuna thingjingkhre lambi semdriba phawba khongpham handokloi haina wareb lokre हिरम मरी लेना टॉप सिंगथा यूथ प्रोग्रेसिव ऑर्गेनाइजेशन की वाइस प्रेसिडेंट मोरांगथेम शमुंगौना पाउमिशन फोंदोखिबदा यारिपोक आजाद गोलाइदगी हौरगा टॉप सिंगथांग पुखरी असौब लंबी निंगथौनाय यम्बेम फाउदुना कैथेल मानबी फाउबगी किलोमीटर कुल्लोम सांग लंबी इसी सही क्यादगी फिबम सोक्न लेरकलबा लंबी अमनी हारिब लंबी इसी सेमजिनबिनबा मरी लेनबा अथॉरिटी दसु क्यारक हना सेमजिनबिनबा हाइजखिब लेख्रे दुबु लेबक थिबदि ngasi फावबदा माइकै सोमगी प्रजा म्यामना सही लिसांग सिना मायोगनरिबा खुदोंसादब क्या सि उबिदुना लैथोकपा सि यानिंगदे लंबी असि खुल क्या फाउदो फाउजिन तौनबा यामना मरुएबा लंबी अमने हौखिबसै अनि अहुम सिदा फिबम सोकपा हेनगलक फिदकी क्यारक हना सेमजिनबिनबा सरकार तक्सिनखि लंबी असिदा खुदोंथिबा कया गाड़ी पुथबा कया एक्सीडेंट कया हंजिन हंजिन थोखरे अदुबु ngasi फावबदा अथॉरिटी की माइकेदिगी पॉजिटिव ओइबा रेस्पॉन्स अमा फावप फंगद्रि माइकै सोमद खुंदारिबा प्रजा मियामबु असुक अवाबा फिबम अमा थंबिबा सि याम पेंदे अथुबु मतमदा हाइरिबा लंबी असि सेमजिनबियु नत्रबदि लंबी थिंगि खोंजंग असिसु हांदोकलोय मदुगी सुमथक्ता हेन कनब खोंजंग क्या संगसिलगनि हाइना मागना फोंदोखि मखा सतरकपोइना तो पपाम नेशनल हाईवे कुंथ्रागतरे मतम कक्तना बन कौख्रे ऑल जिरीबम रोड ट्रांसपोर्ट ड्राइवर्स यूनियन सिंधुना जिरीबम की बाबूपारादा लेबा यूनियन की ऑफिस ता पांगथोकपा पावगी मिफम अमदा थासिगी कुंदगी नेशनल हाईवे कुंथ्रागतरु इम्फाल जिरी लंबी अयुक पुंग मंगादगी मतम कक्तना बन तौरगनि हाइना लुप असिगी जनरल सेक्रेटरी लाइसोम मनितोन मितैना फोंदोख्रे ngasi pangthokiba pawgi mifam atuda makna hai all Jiribam's road transport drivers unions, all Manipur road transport drivers and motor workers unions, Khongsang Hills drivers unions amadi Oinamlong drivers unions hairiba lupmari asina NS 37 gi lambi paring asigi phatriba kayasi sembi sabinaba mari lainaba singda sai kyagi mamangdagi taknaduna lakibani ngarang su nungba amadi कुंबिरोंगी मरक्त लंबी का हेना फतबना टाटा रोड अमा पुथदुना लेबिदगी लंबी असिदा सतोक चसिन तौरिब गाड़ी क्या थिंजिनदुना लेदि लैकाइदुगी खुंजासिंगना अनौबु लंबी अमा सेमदुना डाइवर्सन पिखि खुंजासिंगना लुपा चामा लौरंबा अदुदगी हौजिंगना गाड़ी सिंगदगी लुपा सहुम सहुम लौदुना लंबी असिदा सतहलिबनि हाइरदुना अवाब कया मयुगनरिबसि लैंगना खांबिदुना थासिगी तरागा मपन फावगी मनुंदा हाईवे असिदा सेमजिन सजिनबिद्रबदि थांगनबा नुमितगी मतम कक्तना बन तौरगनि हाइखेनसु पाउसना फोंदोरक्ली मखा सथरकपोइना तो पापावमना लाई हरावबगी कंगलोन ताक्त्रिङैदा लाइबुंगदा सिजिनगदबा अमादि चारोयदबा पोलम हाना ताकपियु पी बिलास नुमित तरागा मंगानि सथगदब लाई हरावबा सिंथाक सिंदमंग सिदगी मणिपुर पंडित लोइसंग सिंदुना कुनुंग ममांगदा लेबा लुप असिगी सांगले नंग सिदगी हाउदोख्रे थौरम अदुगी अथोइबा मिथुंग ओइखिबा जवाहरलाल नेहरू मणिपुर डांस एकेडमी की डायरेक्टर पी बिलास न फोंदोखिबदा मणिपुर की मियामगा तना थानब याद्रब लाई हरावबगी थबुक थौरम पांगथोकपिरिबा माइबा माइबी पेना अमदि मरुओइबा थौमिसिंगदा लाई हरावबगी कंगलोना ताक्त्रिङैदा लैबुंगना सिजिनबा याबा फिरोल अमदि लाइगी थौरम पांगथोकपदा चाबा याबा यादबा पोलमसिंग हाना सुगाइना ताकपिबा मथौताइ खुल अमगी चौखटनबा नुंगाई याइफनबा ताननबा पांगथोकलिबा थौरम अमदा मयाइ काबा चिंजा क्या ससिलगा थौरमगी नुंगी ओइबा मसत अदु पांगथोकतना मियामगी ngaihakki mitki kumai oinaba पांगथोकलिबा सिना लमदम अमगी नाट अमसुम कल्चर सी थरकपदा नतना चौखटपा खुनाय अमा पुरकपा ngamloi वर्कशॉप असिना लाइबुंगना saksonagadoriba khudingmakta kanaba piba ngamnanaba thauni khudimmakna saruk yabiyo haiki thauram adugi nungyoeba overall piraduna manipur pandit loisangi general secretary ngangbam ranjit haikibada khunai amagi masak takpada culture haibasi yamna maruai ipa ipusingna lamdamasigi satnabi lining laison yumbal kaibal yumsarol yauna thaksi khaksi khangna satnanaba pangthokliba lai harawbigi thauramda miyamna pamdaba थबक थौरम क्या सोशल मीडिया वायरल सत्पा क्या यौरकली ममांगना लोइसंग सिना सिंदुना माइबा माइबी पेना खोंगबसिंग खक्तमक
sinthak sindambagi thoramasi yauhanduna makhoida satna kanglonsing taklamani adubu ngasidi lai haraubada khunai sigi kai tharakliba honglakliba saktam kya si kupna khanaruraba matungda laibungna thabak toriba oja sing mahiroi sing school college ki mahiroi yauna research toriba miyoi sing lai haraubagi nunggi masa sing asi khanganwagi matam yaure khanduna ngasidigi hauriba sindanbagi thoramasida mipung kudimak yahonana ba warepnaki nainagodoriba sida saknairaba oja singna ibiramba lairik singda yaudaba mitai gi sai lising ani henbagi puwari ge sagonaba kanglon kya mipum tingna khanganduna aikhogi khunai siga tatna thanaba yadraba lai harawi thoram kanglon sumna pangthoknanaba sinbani haikenasu pausna makhatana su phongdorakli makasa tharak poina to papaw mana Olympians Saiko Mirabai Taran Okre Handakta England Pangthukiba Commonwealth Games the Kiji Nipuga Mapangi category the gold medal Laura Krabi Hanagi Olympians medalist Saikom Sanu Mirabai Okpagi Thoramama Apun Masakot Kong Thang Marum Sindun Impal Iski Singarel Tespur Labor Lubasigi Office to Pangtokre Thoramadu the Marubasigi President Elangmam Prem Zoina Thoramapu Egita Debina Atoba Mitunga Madi Mirabai ki Apokpi Saikom Tombi Amadi Taslima Kabai Swin Akanaba Mitung Wena Saryaki Mirabai bu Okpagi Thoramadu the Masamakti Mapanda Lakiba Maramna Maki Apokpina Mo Sinduna Thoramadu the Saryaki Thoramapu Wakiba Elangmam Prem Zoina Pongto Kibada Apun Masakot Kongtang Maruki members singi imung manungi miyoi singi maraktagi kanagomba imung amagi masa masu singna mai masing amadi sana khonabagi lamda mithoi mihan ma yoroglabadi taramna opga loinana lupa lising yang kai pinana ba marup asina lepkhibagi matungina ngasi mirabaina malemgi thakta pangthokpa thoram mai pak tuna lakpada marup asina ikai khumna bamadi pungning thoram asi pangthokpani haikenasu pausna makatana phongdorakli amaromdana lainga ki loisang sing suti tanghai thare Manipur yumbu oiduna tha sigi taraga nipani haugaduriba Duran Cup 2022 ga mari lainana Union Defence Minister Rajnath ki Manipur khongsat ka mari lainana General Administrations Department Manipur na hayeng state asigi lenga ki makhada leiba officing institution sing school amadi college khudingma suti tangkhai tharagani haina Secretary to Chief Minister and Jeffrey na thokpa sirol aman hairi sirol asina makha taraduna hayengdagi thasigi taraga mapan phawa pangthokadoriba Duran Cup asiga mari leinana Manipur lenga ki makha da leiba roisang singi sin misingna mapung phana saruk yaba ngamnanaba suti tangkhai thabani thasigi taraga mapan gi ayuk pung 9 ga minute tara tabada minister yum luang sangbamna pangthokadoriba Duran Cup asida saruk yagadoriba khudingmak breakfast launana basu sirol asida makha tana pali Makasa tarakpoina pauning call de to papau krana regular register laitabana criteria sudaba BC ga manaraga MTU salak sale Manipur Technical University MTU da wathokya lairingai marakta state reservation policy ngaklamdaba financial transaction da maming laitaba farm da maram sadana sel kaithokiba madi examination system da aran ba soiba kya satharamba Socialist Students Unions of Manipur SSUM na thengnari haina lob asigi publicity secretary Salam inaw yaimana khuyek piduna tholak sirol amana hairi sirol aduna makha taraduna hai Higher Education ki makhata leriba Manipur Technical University MTU amadi Dana Manjur University DMU anigi assistant professor teachers kadar amadi non teaching staff launa ba khona bada point sani rosa 60 gi reservation percentage state university ani asida kupna naina bada MTU dadi salak saramle Department of Higher and Technical Education Manipur lenga ki makhada grant at phangliba Manipur Technical University asi 2016 gi April kunga humdoida di Manipur Technical University Act 2016 ki makhada State Assembly da ordinance pass tawdun lakhibani Mairoi singi admission ki lakku yamlaba senpam kyasu mafam marang khangandabada natana mairoi singi career mangbu yaba wa khaiba ngamdriba aranba asweba kya phongna university asigi mioi khutpu kharana sathare habigi wakat kya lup asida lakpadagi state university on salaiba kuidriba technical university asibu kupna thizilubada university asigi 6am da sound soirama thingnare state asigi amata ngairaba technical university asina STAC amadi OBC category gi
State Reservation Policy ngaktabana Technical University asida thabak tawjaningba matik charaba lamdam sigi nahasingda ikaiba pi boina thokle loinana ST AC amadi OBC kanglukki mairoi singi hak phongna university asina matpire thabak lawboda deputation da laidiba register NG Brajendra Maitai na toku notification ama phawba ST gi 31% reservation ngaktabada natana OBC kanglukki 17% su ngaklamdre loinana Maitai pangal kanglukki oinadi miyo ama phawba reservation thambiramdre Board of Management na fresh recruitment tawduna thabak lawnaba Lauramba warep thugaiduna post creation tawsinduna regular post ki teaching faculty kungamanga amadi non teaching staff humdraga mari punna haujuk phawda mautraga mapan post laukiba sida AC category gi candidate amamam phawba yaudabata natana maitai pangal gi oinasu unreserved post creation tawbada junior accountant miwe amakhak lairi MTU da kanagumba gengkhutpu kharana aranma tawningbata tawbada Lengang si na koina na sogolabra haibigi wahang tholakle hena ngaglibidi anauba teaching faculty kuntragani thoi lobagi advertisement thokiba sisu AC amadi maitai pangal ama phawba reservation thamdaba haibisi leba sida rule of law thugaiduna academic institution asibu kangkhong saihanna bakanagumba kharada kusirasi tawhonduna hanadagi sothatuna lairiba kanglukki miyoisingbu lengang hanthana yengbiri haibada Haibana thokloi hairien su paus na makatana su phongdorakli makasa tharakpoina topa pawna Manipur Police Commando na loan yadaba pot khatamak phabiyu MD Hussein Ahmad Manipur Police Commando na loan yadaba pot khatamak phabiyu loan yaba poti mingsat kidama amadi award phangnabigi damak khalaga phabigano atopa busu mingsat thian bigano Manipur Police Commando bumiyamna awangma thakta ikai kumnariba sibusu manghan bigano haina Rihal Rafims ki proprietor MD Hussein Ahmada Chaudhuri na phongdokre Hafiz Hata da leiba Rihal Rafims ki outlet ta pangthokiba pawgi mifum amada mahakna makha tara dunhai sei sigi me kun ga turukta kwaktha leiba Rihal Pharmacies ki factory degi Hafiz Hata da leiba outlet ta sa sandal u maser sandal u maser kartu mari khak purakpada Ngang khalawai da Bisnupur Police ki commando team amana phaki makhoi da Forest Department na piba se sang singyeng halabasu pung ohum marirom wangpang tawraba matungda amuk aina yadabani haina DFO office Bisnupur da sinaki adubu DFO Bisnupur na verification tawraba matungda Rihal Perfumes asi Forest Department government na masakhangba company ni haina thadopire Maramasuna Police Commando singna sesang suna niyam sumna thabak tawriba singdi khangdana hekta phabigano haiken su paus na phongdorakli Makasa tharakpoina kangla pawdige topa pawkrana mari lenaba authority amadi court wakalagani English ngamaga samapan mawdraga humdoi mi ahungi mitay amasu Muslim pangal anigi marakta thoaningdaba thawdo du matamduna laikiba Pormalon apun bahaiba loop aduna thoan bani haina Muslim gi loop taraga taruki wangangloi SM Zalan Anwari Nurjahan UMMW DO gi president na haikibadu lakli batang kunga taru phawgi manungda miyam khangna lale haina sengdokadabani hairiba matam si phawgi manungda sengdoraktrabdi mari leinaba authority amadi court wakalagani haina Federation of Home gi president Sapamsa Jadumani gi sirolaman haidi May ohum English singa masamapan maudraga humdoy haurakpham karino English singa masamapan maudraga humdoy sei haurakpada lamdam sigi puari ga sagwanaba wangoi da leiriba sati khongnang maithaki yaripo kaithel no magi sara tanduna masa thaknaba kaithel pot yolurga mayum da halakpi mitai nupi amana makhoi kharana izat manganki sengai singda leiriba imoinu imagi laisang manungda makoina sanab san sembagi saru sarang langsinduna khunai sida singnakibagi pauning khol laiki English singa masama pan maudrag humdoi yauksang hobo numita laisang them wang matabada laibi sei taraga manga da ngai ribi mitai nupi masa sansam nilbabu amasum sansam ongbi tombigi masa nupi ahal sansam ibem sabu mi leitabigi tanja lauraga MD amuna nupi oibigi ikai kumnaba manganki Mama mapana numit thagum yengjaribi masagi matauduna khoishaunaraba laikai miyamna lamsat naidaba MD amugi yumna sangshilubada nomai kapthorakpada okram sana amasum laurembam subon nongmaina panki
Okram sana matam khara hinglamlaga lekhidre aduga laurembam subona ngasisu leiri loinana masagi ikai khumnaba manganbi khrabi sansam ibemsa wakhalgi lainaga loinana lekhidre thokriba thaudok singna khoisaunaduna leiringaida me ahum inglising masama pan maudrago humdui lilongda nongmaida lonba muslim pangalamana nongmai pigani haina sel lokshin khraga nongmai pidabigi ningai sangda narakpada thokibani haiki hainaki aduna inglising masama pan maudrago humdui thaudok hiram amatada matamdugi Ormland apunbaga mari lenadi haibisi matamdumaktada miyamna khangna khrabani haide hainasu pausna phungdorakli atopa pawmana JSC ga lainga ka yanabadagi ibo hanbigi asibaksang mathau mangam pangtokre JSC against the unnatural death of DTH ibo hanbi singa riflemen manga sawe MR Khangjarul Tamenglong district ka lainga ka yanaba purakpadigi TS ibo hanbigi asibaksang imung manungna lauduna ngasi ayuk mathau mangam pangtokre ngasi ayuk oina makha lekai da pangthokiba pawgi mifam amada JSC gi convener CS Anawin hai TS ibo hanbigi misi tugi matana minister asum oil sathana bamadi laikhidrabagi masasida lenga kasanaba government ki thabak pina bamadi misi edur senari bamanga suba MR gi official sing serak pina ba memorandum pisinki adobus minister gi mekedi gi wafam ama phaw bhairaktabadi gi august 15 gi ehin ngai didim lambi ban tawragani haina media gi kuthangna phungdoki adobu oinam kendra gi MLA I Nalini na sinduna ngarang numidang waram sit minister en beren go unabada sit minister na JS na talib demand sing piragani haina thajaba pirakpadagi didim lambi thingmi khongjang asi handokpani asi baksang lawduna mathau mangam pangthokpani maraksida minister Govidas konthokjamna su laikhidrabagi masasina masaga sanaba government ki thabak pinaba sit minister da takshilagani haina phongdorakpa sida minister Govidas konthokjambu JS gi mekedi gi thagatpa phongdokli haina mangna makhataki Paugi mifam aduda oinam apun bamaira paibi lupki president mutum ramansu JSC na sangsilakhiba khongjang aduda saugatkhiba singbu thagatpa phongdokpaga loinana oinam kendra gi MLA I Nalini Bisnupur district ki police amadi Nambol police pu thagatpa phongdokhi Kanglaipak ki maira news ki tentakpa pawng tang myamna thamjagi Chief Minister ga Naga People's Organization ki lusingba singi issue kya gi maramda khananai nakre ngasi Naga People's Organization ki lusingba singa Chief Minister en beren ga phaminaduna CM Secretary ta tuan issue kya gi maramda khananai nakre ngasi gi khananai naba aduda Manipur gi singi lamna tuan infrastructure project kya paikhaliba sigi matang su matam sana mai pakna dusinna bakhanaki loinana mamang sai kya da pangthokiba Barak Festival da Naga People's Organization Manipur lengak ta asobo mateng pangbikhiba adugumna handak pangthokodriba Barak Festival sidasu lengak ta asobo mateng Piduna mapung fana pangthokna basu khanaki hairihen su pausna palakli makasa tharakpoina ngasi state si goriba COVID-19 update myamna thamjaram gi ngasi goriba positivity rate si 3.8% ni ngasi nongna miyoi kunga taru COVID-19 positive oiba thengnarai duga miyoi amata lakhidabagi claim lakti duga apun boina miyoi satruka marf go mari na COVID test tokhi ngasi nongna COVID-19 positive oiraba miyoi kunga taru asi Bisnupurigi miyoi mari Sandeldagi miyoi ma Susampurigi miyoi ma Imphal East dagi miyoi nipan Imphal West dagi miyoi manga Kaksingdagi miyoi ani Kangpokpidagi miyoi ma Senapati dagi miyoi ani Thawbal amasung Ukhuldagi miyoi amamamni haina sungasigi status update on COVID-19 su report tawri Lushilakpoina pandam pausi dige topa pawmana CCPA na Flipkart pu consumer singda substandard oiba pressure cooker yonbagi dama fine thenkre pressure cooker sangaga maudraga nipan amuk hana lakhana ba amadi consumer singda sel handokina ba poktak pikre Central Consumers Protection Authority na e-commerce platform Flipkart pu tangai phadaba standards na thaiduna yumna sijinaba pressure cooker sing yonba yahanbagi dama consumers right khungauna bagi order ama pass tokre Chief Commissioner Nidhi Darena lusingba CCPA na Flipkart makogi phampak pressure cooker sangaga maudraga nipan yon khibadigi consumers punamakta khangana ba pressure cooker sing adu ba amuhana laukhana ba amadi consumer sing da makogi senpam handokina ba masum numit nifuga mangani gi manungda compliance report pikhalangna ba khangki company si makogi e-commerce platform la sigma pressure cooker sing yolhanbagi amadi consumer sing gi hak khonggauna bagi dama lupa lakh amagi penalty thinana ba khangki
Kendra lengakna matam gi oina miyam gi yaifanabagidamak yenglaga consumersingbu asu apan amasum amangantagi khudong thibidagi ngaktoknaba pothoksingbu standard ama soidana ihlananabagidama amadi standard mark sizinanabagidama quality control order QCO thoktuna khangali Sigi February sasat amadigi satnaba haukiba domestic pressure cooker quality control order na lamdam sida puthokwa pressure cooker punamak IS 13472017 ngakna satnanaba khangali maram sina sigi February amadigi hauraga pressure cooker punama IS 1342017 sapsana ingadabane amadi hariba pressure cooker singasi online amadi offline yonba matamda section gadabane Flipkart term of use ta puthokudimaki invoice ta powered by Flipkart haiba wahising soiduna thananaba madi tungan mu khudong sabasing enthoknabagidamak yolibasingbu gold silver amasum bronze haina khaidokpagi wafamsing asina makoigi e-commerce platform na pressure cooker sing yonbada Flipkart na lauriba thaudang sing takli haiba wafam CCPA na thamli Flipkart na makoigi e-commerce platform na asigumba pressure cooker sing yonbada puna lupa la amaga lising marfuga mariga saniga humfugomdoi tali haina yazari Flipkart na asigumba pressure cooker sing yonbada sendong phangba maramna makoina consumer singda pot yonbagi saklon amasum thaudang singbu na thaiba yaroi haina CCPA na phongdokli consumer sing marakta pak sana khangana ba madi quality gi maramda wakal tahanabagi dama CCPA Kendra lengakna phongba QCO khungaunaba hanthaba thaki amadi sizinaba pothok sing yonba thingnaba leiba pumbagi oiba campaign haudokre campaign asigi sarom oina sakhanglaba nungtigi sizinaba pothok singi marakta helmet lamdam sigi pressure cooker sing amasum cooking gas cylinder sing yauri CCPA lebak sinba thungmada leiriba district collector singda se iduna Maung sumdaba trade practice amade siguma pothok sing puthoktuna amade yonduna consumer sing ha khongawnaba thijinnanaba amasum thabak paikhatkibagi paudam thagalaknaba khangan khreani su pausna phongdorakli loisilakpoina topa pawman asibak sang ama leramle ngase yu anganbadi Imphal police station gi manung sanbe Imphal torel gi sanjen thong maya da nupa gi asibak sang ama leramle asibak sang du matokran siribano haiba hauju phabi oina khang ngamdri asibak sang du lokholaga mokri thamkre haire ne su pausna phongdorakli hauju goina di myam paus matang salu sinjarage ama su myam puna na update ngaminasi and thank you